mayambu ahan maktada warina songgi maikadiki iko nona taram uksari hojik miyam gida makta wari masa makutol tamjanaba aikoina pujarakli ngasi gi wari masa si mami ngasina magic driver tabirasi warina sona pujarak wari masa da magic driver matam se numidangi matam ne yamna kana thiyakiba matam budi oidre tombi nuti numit kutingi magi magic asina miyoy kaya ama tharuraba amadi lalonbi ki posai kaya ama thilurba matungda yumna changdingi mangoina na horen tumba nungainaba chak chaba nungainaba ni haduna yamna sunate yu glass amani di adumak thai mag thakpham bafam malairi makhoi khuladugi a khundol dani mahangna yumda halamdai gi matamda mani yamna toina changba hotel am khlei madugi mayada magi magic ase nyaktang khami hotel adugi manung changdana chana ba kharaga yu glass amaniga tombina thai yamna kuina phamtha sunate ngakang phamthaduna adumna thaklaba tungda amukhana tholai hayang nongalamdai gi matamsu mahakse sieng thin chakadurbani basina yamna nganna chalagi haduna mahakse gari do amukhana thorakpani adubu khajitang thoba horukka matam asida makoi nupa anina ngakta kham haduna magi magic ado khamalami tombisu khamdana kari ibunga sai phawdang pusai simatang thilamba yagadra tombinu wadu harakpada as pharak tadu male aidi hayang ayuk nganasu sieng thinma chakadaba lei adu mafam du kadai waidono kaino ne somgi labuk lambi ma chalaga singdum macha ma leibado adugi maya phawdani da yaragadi ngakta gari do mamai leragam ku thilamu ba tombi thiningdabani adubu numidang matam asida atopa gari su laktabana maram moraga tangai phadaba thabangni ngak thinburum habsida tombi se wakhal mani ngak tang khale tombi na harari hoi kuidi kuibironu se ai mamai le thukjarage asumna tombi magi magic do amhana mamai le thuklami matam asi manak nakpa swaida mi pong kana mat leite kanagum matasu janade aduga makhoina posai habat ke haraga ngyaktang marang tawna badawna pochu kajum ta hakalak tabagi matawase tombinu urame makhoi singdasu manakhi leramdre adudagi tombi se ngyaktang ngairaga kaino ne pochai hakat ke asai putang thinbiramusu hai kadai jana khrabanone haduna makse ngyaktang charangnana adumak ngairari mafamase yum kaisu yamata de kitang hangba mate oina tawrari asumna minute mari manga mana ngari ngai matam asida phawba makhoi yaruktre as laktra maleda makhoi gi phagi or male ai chalage da haduna gari edo start toge haduna hek tobo matam asida kitang laptakna lerak machile madagi lae haduna larup khonjela se tombina tarami tombi magi gari di start torga leirabani matam asida nupa amana nangi gari do start ngaktu muthaloba wadu harakpudigi tombi start muthalami makhoi mi yahum suri aduga makhoi singado kana no habsu tombi na khangde yamna munasu yengluba tawde asumna makhoi ahum changduna kariguma posak amkhak boraguma mong amkhak purga thanaga lalibse tombin hairapudi ui numidangnaga oibane mafam asi kharanaga mammane yamna munadi mana kahena yengsilude asumna magic adugi maning ithang thangbada makhoi ahum changduna sorase kan honan pusai do thangalami aduga makhoina mayai gashir adonda laktuna phamnare yare thawro asumna makhoi ahumna harakpudigi tombi hojiki hairiba jingdum macha am leibudigi manak tamna magic ado thawruga laame lakamatamna su makhoi ahum wari tuta adom tawne tombi di mai gari makhola duga makhoina ngangnari wari du sengna tade aduga makhoi ahumna maninga thangalek pusai edo karigumbada amuk lengmagum su tawi lengma matam asida makhoi phaminariba sing adugi manungdagi amana magi makhul aduna maninglomna magi makhul ado tharaga amuk lengleba saktam ado mahangna pop thabagum tawri masisu tombina karimata khangde tombina karimata tade adubu marakta amuk naheba amuk lengbadi tatana tawri tawkhibani tombina gari ado adum thawruga lakpana hojikti
ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯤꯡꯗꯨꯝ ꯃꯆꯥꯁꯤꯒꯤ ꯃꯄꯥꯁꯦ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯁꯤ ꯃꯄꯥꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯃꯅ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯥꯝꯕꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯩ꯫ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯨꯅ ꯃꯨꯠꯊꯠꯍꯜꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩ ꯑꯁꯤ ꯃꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯁꯦ ꯄꯩꯁꯥ ꯑꯗꯨꯅ ꯄꯤ꯫ ꯇꯣꯝꯕꯤꯅ ꯄꯩꯁꯥꯗꯨ ꯌꯦꯡꯂꯒ ꯑꯁꯤꯗ ꯑꯆꯣꯏꯕ ꯌꯥꯎꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯄꯨꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯇꯣꯝꯕꯤꯁꯦ ꯈꯖꯤꯛꯇꯪ ꯉꯛꯄꯗꯤ ꯐꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯃꯥꯏꯁꯨ ꯈꯔ ꯈꯨꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯣꯏꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯃꯄꯥ ꯑꯗꯣ ꯌꯧꯔꯨꯔꯦ꯫ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯃꯟꯈꯤꯕꯅ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯍꯟꯅ ꯇꯨꯅ ꯀꯔꯤꯃꯠꯇ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯂꯣꯝꯗ ꯇꯣꯝꯕꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯇꯦꯕꯜꯗ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯔꯦ꯫ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯤꯚꯤ ꯌꯦꯡꯉꯤ꯫ ꯇꯤꯚꯤ ꯌꯦꯡꯕꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅꯁꯨ ꯃꯍꯥꯛꯁꯤ ꯌꯦꯡꯗ꯭ꯔꯤ꯫ ꯍꯌꯦꯡꯗꯤ ꯆꯦꯡ ꯕꯣꯔꯥ ꯌꯥꯝꯃꯤ ꯊꯤꯟꯒꯗꯕ ꯑꯗꯨꯅ ꯑꯩꯗꯣ ꯉꯟꯅ ꯄꯣꯊꯥꯔꯒꯦꯗ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯣꯝꯕꯤ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯂꯣꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯁꯦ ꯀꯞꯄꯣꯏ ꯀꯔꯤꯑꯣꯏ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯈꯣꯡꯂꯛꯏ꯫ ꯍꯟꯖꯤꯟ ꯃꯥꯅ ꯀꯟꯅ ꯌꯥꯛꯅ ꯈꯣꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯕꯗꯒꯤꯗꯤ ꯏꯃꯨꯡꯗ ꯂꯩꯅ ꯍꯨꯏꯅꯦꯍꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯃꯨꯛꯁꯨ ꯍꯨꯏ ꯑꯁꯤ ꯀꯞꯂꯒ ꯈꯣꯡꯂꯒ ꯆꯦꯟꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯣꯏꯅ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯇꯣꯝꯕꯤ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯀꯥꯔꯣꯝꯗ ꯃꯥꯏꯀꯩ ꯑꯣꯟꯁꯤꯜꯂꯒ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯕ ꯇꯥꯔꯕꯁꯨ ꯃꯄꯥꯕꯨꯡꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯀꯧꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕꯤ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯎ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯍꯥꯏ ꯃꯄꯥꯟꯗ ꯍꯨꯏ ꯑꯁꯤ ꯀꯟꯅ ꯈꯣꯡꯗꯨꯅ ꯆꯦꯜꯂꯤ꯫ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒ ꯇꯧꯕ꯭ꯔꯥ ꯅꯪ ꯑꯃꯨꯛꯀ ꯊꯣꯛꯑ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯇꯣꯝꯕꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯆꯠꯇꯨꯅ ꯀꯅꯥ ꯂꯥꯛꯄꯅꯣ ꯀꯔꯤꯒꯤꯅꯣ ꯍꯨꯏꯁꯤꯅ ꯀꯟꯅ ꯈꯣꯡꯉꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯟ ꯁꯣꯝꯗꯤ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯍꯨꯏ ꯑꯗꯣ ꯃꯥꯅ ꯀꯧꯁꯤꯜꯂꯤ꯫ ꯍꯨꯏꯗ ꯀꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯩ ꯑꯗꯣ ꯐꯦꯠ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯏ꯫ ꯍꯨꯏ ꯑꯗꯨꯒꯤ ꯇꯣꯝꯕꯤ ꯎꯕꯗ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯗꯨꯅ ꯑꯃꯨꯛꯄꯨ ꯆꯣꯡꯈꯠꯄꯅꯦ ꯈꯣꯠꯄꯅ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯇꯣꯝꯕꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯀꯟꯅ ꯈꯣꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ ꯈꯣꯡꯒꯅꯨ ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯨꯏ ꯑꯗꯨꯅ ꯃꯃꯩ ꯑꯗꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯔꯣꯝꯗ ꯌꯦꯡꯗꯨꯅ ꯍꯨꯏ ꯑꯁꯤ ꯀꯟꯅ ꯑꯃꯨꯛꯁꯨ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯍꯨꯏꯗꯨꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯎꯗ꯭ꯔꯕꯁꯨ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯣꯝꯕꯤꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯤ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣꯅꯦ ꯍꯨꯏꯁꯤꯅ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤ ꯑꯗꯨꯒ ꯂꯩꯕꯅ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯕꯨ ꯀꯨꯇꯨ ꯀꯧꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯅꯥꯟꯕꯤꯔꯒ ꯈꯣꯡꯒꯅꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯇꯣꯝꯕꯤꯁꯦ ꯃꯈꯣꯡꯁꯨ ꯈꯔ ꯍꯥꯝꯅꯤꯡꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯛꯈꯤ꯫ ꯈꯣꯡꯅꯒ ꯍꯥꯝꯅꯤꯡꯕꯅꯦ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯅꯣꯅꯦ꯫ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯉꯤ꯫ ꯒꯥꯔꯤ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯝꯂꯦ꯫ ꯑꯩꯅ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯄꯨꯡ 4ꯅꯤ ꯇꯨꯝꯕꯁꯨ ꯇꯨꯝꯁꯤꯠ ꯐꯥꯗꯦ꯫ ꯍꯣꯏꯗ ꯈꯣꯡ ꯍꯥꯟꯅ ꯍꯥꯝꯗꯣꯛꯎꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯁꯦ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯕꯥꯜꯇꯤꯟ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯔꯆ ꯂꯥꯏꯠꯇꯨꯁꯨ ꯄꯤꯠ ꯀꯥꯞꯇꯨꯅ ꯇꯣꯏꯂꯦꯠꯇꯨꯒꯤ ꯃꯌꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯏꯂꯦꯠꯇꯨꯗ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯂꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯌꯥꯃꯛꯇꯗ
kanna kanna kapkhalai kanna kanna khongalai madugi kapliba khongliba khonjel asi tabada toilet khong hama tarba su to bise hainaramde karinone huisingse mausaga tawdo mosingda kanna kanna khongisibo ꯑꯩꯈꯣꯏꯒꯤ ꯍꯨꯏꯗ ꯅꯠꯇꯦ ꯑꯇꯣꯞꯄꯗ ꯊꯥꯡꯅꯕꯗ ꯂꯩꯕ ꯍꯨꯏꯁꯤꯡꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯂ ꯈꯣꯡꯂꯤꯁꯤꯕꯨ ꯀꯔꯤ ꯎꯔꯕꯅꯣꯅꯦ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯂꯥꯏꯇꯤꯟꯒ ꯎꯔꯕ ꯖꯥꯠꯂꯅꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯔꯤꯃꯠꯇ ꯊꯣꯛꯇꯕꯅꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤꯁꯦ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯂꯩꯅ ꯂꯩꯅ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯕꯒꯤ ꯃꯇꯧ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇꯁꯨ ꯑꯃꯨꯛ ꯇꯣꯝꯕꯤꯒꯤ ꯃꯅꯥꯀꯣꯡꯗ 시름다이게 저희나 강을버 미힘각기 나해바 콘젤라세 톰비나 땀나 따바 호레 머두 따바드기디 톰비시 그놈네 그럼 나해바나 시나 예스 그놈이 떠오리고 하더나 마샤 마tum도 와칼라세 간자나레 마시데기 콘젤라도 따바다 하이낙다바데기 톰비나 토일렛 마눔데기 하더나 라위 아버슈 톰밀레이키부금 따위 असुमना मासे हैनदब चरांग खुरांगनब यामना फरकपदगी अस करी करीनो खुंजेल छि याम थरकपदगी थीसु ताउ याखिद्रेने आई फाइररोइदा असुमना लोसिलगा तोबिसे थोले माना टॉयलेट मनुन ग थरक्तना युमलमदा लाक मतमदसु तोंबी खोंथांग मखोल दु नतबा तोंगलमदा खोंथांग मखोल शॉर्ट चिंगबी खोंथांग मखोल असे तोंबीना ताबने मखोल दु ताबदा तोंबीसे यामना थुना मागी ममाइदो लेथोक्तुना तोसला तो पिट कातुनी येंगे अदुबु करीमत लेते माना वखल से का हेना खल्लुबगी ओइरबरा हादुना तोंबीना खल्ले मसिदगी मंगोल योरबदा अमुखना हुइदु कौशिले हुइदु अमुकसु ममई फेट हादुना तोंबीगी मनाक्तम चले तोंबीना नानबिरदुना तुमिनकुल खोंगनु असुमना हरमलगा तोंबी इमुंग चंखी यामना कुइना तोंबीसी तुमथद्रबनी ꯉꯥꯛꯇꯪ ꯇꯨꯝꯊꯕꯒ ꯑꯃꯨꯛ ꯃꯤꯠꯁꯤꯜꯂꯛꯀꯅꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯒꯅꯤ ꯑꯁ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯇꯨꯝꯕꯒ ꯌꯥꯗꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯈꯩ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯎꯏꯅꯤ ꯑꯃꯨꯛ ꯃꯤꯠꯁꯤꯜꯂꯛꯀꯅꯤ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯁꯦ ꯐꯃꯨꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯄꯨꯡ 4 ꯇꯥꯕꯒꯤ ꯃꯇꯝ ꯑꯁꯤ ꯉꯥꯏꯔꯝꯃꯤ ꯄꯨꯡ 4 ꯇꯥꯒꯗꯕ ꯃꯤꯅꯤꯠ 4-5ꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯝꯕꯤꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯟꯅ ꯑꯗꯨꯃꯛ ꯂꯧꯔꯛꯈ꯭ꯔꯦ ꯇꯣꯝꯕꯤ 하드나 kanna 거래 ꯇꯣꯝꯕꯤꯁꯨ ꯑꯩ ꯃꯁꯤꯡꯉꯦ ꯄꯥꯕꯨꯡ 하드나 ꯈꯨꯝꯈꯤ ꯇꯣꯝꯕꯤ ꯍꯧꯒꯠꯂꯦ ꯕ꯭ꯔꯁ ꯅꯣꯡ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯦꯖꯤꯛ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ 하드나 ꯆꯪꯉꯤ ꯑꯍꯥꯟꯕꯗ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯁ꯭ꯇꯥꯔꯠ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯁꯤꯕꯣ मसिदगी दुक नोंग फजना थादुना अमकसु स्टार्ट तौनब होने सुंगम ngमदबनी कोना थंगदी अहुमलक मरिरक मंगारक यामना तोयना होनब मतमदा यारकपदगी तोंबीसे गाड़ी दु थौरग लाए मागी खुदपा ओरिबा ललोनबी सिंगदुगी चेंगतफम मिलदुगी मया तमना गाड़ी थौजिलाई मखोय ललोनबी अनीना ngairग लेरमी मसिदगी गाड़ी दु खामदना मखोय ललोनबी अनीदुगा तोंबीगी मखोय अहुम पादुना मेजिक अदुगा मनिंग इथंग थंगबदा सिंगबोरा अनिहुम हापचिले अदुगा मयाय थंगबदसु सिंगबोरा अमनि हापचिले अदुगा होजिकती मखोयसे गाड़ी तोंगदना गाड़ी थौरगा लाकपनी असुमना मेजिक अदो थौरगा लाक मतमदा मयायदा तोंगलिबि नुपि अनिदो मखोयना ꯉꯥꯛꯇꯤꯡ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯅꯔꯛꯏ ꯀꯩꯅꯣ ꯃꯅꯝ ꯃꯅꯝꯗ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯅꯔꯛꯏ ꯇꯣꯝꯕꯤꯗꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯆꯣꯏꯔꯣꯟ ꯉꯥꯡꯅꯔꯤꯕꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯇ ꯇꯥꯗꯦ ꯅꯨꯄꯤ ꯑꯃꯅ ꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯇꯣꯝꯕꯤ ꯅꯪꯒꯤ ꯒꯥꯔꯤꯁꯤꯕꯨ ꯀꯔꯤ ꯄꯣꯔꯛꯍꯜꯂꯝꯒꯦ ꯀꯩꯅꯣ ꯃꯅꯝ ꯑꯃ ꯏꯅꯝ ꯅꯝꯕꯒꯨꯝ ꯇꯧꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯁꯨ ꯈꯪꯗꯕꯅꯤꯅ ꯀꯩꯁꯨꯝ ꯍꯥꯞꯇꯦ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯀꯔꯤ ꯃꯅꯝ ꯅꯝꯃꯤꯅꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤ ꯃꯅꯝꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯃꯅꯝ ꯑꯃꯗꯤ ꯑꯗꯨꯝ ꯅꯝꯃꯤꯅꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯅ ꯋꯥꯔꯤ ꯁꯥ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯆꯦꯡ ꯊꯥꯛꯐꯝ ꯗꯨꯀꯥꯟ ꯑꯗꯣ ꯌꯧꯔꯨꯔꯦ ꯇꯣꯝꯕꯤꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯆꯦꯡ ꯕꯣꯔꯥꯁꯤꯡ ꯑꯗꯣ ꯊꯥꯡꯊꯔꯝꯃꯤ ꯃꯇꯝ ꯑꯁꯤ ꯉꯥꯟꯗ꯭ꯔꯦ ꯈꯔꯕꯨꯗꯤ ꯉꯥꯜꯂꯛꯄ ꯍꯧꯔꯕꯅꯤ ꯆꯦꯡ ꯕꯣꯔꯥꯁꯤꯡ ꯑꯗꯣ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯖꯤꯛ ꯄꯥꯔꯀꯤꯡ ꯑꯗꯣꯝꯗ ꯇꯣꯝꯕꯤꯁꯦ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯈ꯭ꯔꯦ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯃꯤ ꯄꯨꯔꯒ ꯇꯣꯝꯕꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯅꯕ
ꯃꯦꯖꯤꯛ ꯄꯥꯔꯀꯤꯡ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯉꯥꯏꯔꯒ ꯂꯩꯔꯔꯦ ꯑꯁꯨꯝꯅ ꯉꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯦꯖꯤꯛ ꯑꯁꯤꯗ ꯃꯤ ꯑꯃꯅꯤ ꯀꯥꯈꯠꯂꯛꯄ ꯍꯧꯔꯦ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯈꯨꯜ ꯌꯧꯒꯗꯕ ꯃꯈꯩ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤ ꯃꯊꯪ 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 ꯑꯗꯨꯝ ꯇꯣꯡꯈꯠꯅꯕ ꯍꯧꯔꯛꯑꯦ ꯃꯅꯤꯡꯂꯣꯝꯗ ꯇꯣꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯨꯕ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛꯅꯤ ꯃꯈꯣꯏꯗꯨ ꯏꯝꯐꯥꯜꯗ ꯍꯣꯁꯇꯦꯜꯗ ꯂꯩꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯅꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯛ ꯇꯣꯡꯈꯠꯂꯛꯄꯗ ꯃꯈꯣꯏꯅ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯦꯖꯤꯛ ꯃꯄꯨ ꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕꯤꯁꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯃꯥꯁꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯌꯦꯡꯕꯅꯤ ꯆꯣꯠꯂꯤ ꯃꯥꯂꯤ ꯇꯧꯔꯒ ꯂꯩꯔꯤꯕ ꯏꯒꯨꯝꯂꯕ ꯃꯆꯨ ꯑꯁꯦ ꯎꯔꯝꯃꯤ ꯉꯁꯥꯏꯒꯤ ꯕꯣꯔꯥ ꯑꯗꯨ ꯊꯜꯂꯝꯕꯒꯤ ꯕꯣꯔꯥ ꯑꯗꯨꯅ ꯆꯤꯡꯈꯤꯕꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗꯗꯤ ꯇꯣꯝꯕꯤꯁꯦ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯛꯇꯪ ꯆꯃꯝꯅꯔꯝꯃꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯏ ꯑꯁꯦ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯅꯝꯁꯨ ꯈꯔ ꯈꯔ ꯅꯝꯂꯝꯃꯤ ꯇꯣꯝꯕꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯁꯤꯗ ꯇꯣꯡꯉꯔꯣꯏꯒꯦ ꯑꯇꯣꯞꯄꯗ ꯇꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯗꯨꯒꯤ ꯃꯌꯥꯗ ꯃꯈꯥꯗ ꯇꯥꯔꯤꯕꯁꯤꯡ ꯑꯗꯣ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯏ ꯃꯁꯤ ꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯏ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯃꯤ ꯑꯍꯨꯝꯅ ꯄꯣꯠꯆꯩ ꯑꯃꯒ ꯍꯥꯞꯀꯠꯂꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯏꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯑꯁꯤ ꯍꯥꯡꯍꯜꯂꯒ ꯃꯃꯥꯡꯒꯤ ꯁꯤꯠꯁꯤꯡ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯁꯤꯠꯁꯤꯡ ꯑꯗꯨꯒ ꯃꯤ ꯇꯣꯡꯍꯜꯂꯒ ꯇꯣꯝꯕꯤꯁꯦ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯁꯦ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯦꯖꯤꯛ ꯑꯗꯨ ꯊꯧꯅ ꯊꯧꯅ ꯇꯣꯝꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯆꯔꯥꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ ꯇꯣꯝꯕꯤꯒ ꯇꯣꯉꯥꯟꯅ ꯌꯧꯔꯛꯄ ꯕꯣꯔꯥ ꯑꯃꯅꯤꯅꯗꯤ ꯃꯅꯤꯡꯒꯤ ꯈꯣꯡꯅꯦꯠꯐꯝꯁꯤꯡ ꯑꯗꯣ ꯃꯥꯅ ꯈꯟꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯣꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯅꯝꯃꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯍꯥꯏꯅꯔꯤꯕꯅꯤ ꯃꯈꯣꯏꯅꯁꯨ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯗꯣꯝꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯕꯣꯔꯥ ꯊꯥꯔꯒ ꯂꯩꯕꯅꯤꯅ ꯊꯣꯏꯅꯕꯨꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯑꯗꯨꯕꯨ ꯃꯅꯝꯗꯤ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯇꯣꯝꯕꯤꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯕꯨ ꯀꯔꯤ ꯄꯨꯔꯛꯍꯜꯂꯝꯕꯅꯣꯅꯦ ꯃꯅꯝ ꯑꯃ ꯏꯅꯝ ꯅꯝꯃꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯣꯝꯕꯤꯅ ꯑꯣ ꯃꯈꯣꯏ ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯁꯨ ꯉꯁꯥꯏ ꯍꯥꯏꯐꯦꯠꯇꯤ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯋꯥꯁꯦ ꯊꯩꯗꯣꯛꯇꯨꯅ ꯑꯗꯨꯝꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯒ ꯂꯥꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯡꯂꯝꯕꯁꯤꯡ ꯃꯥꯒꯤ ꯂꯩꯀꯥꯏ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯨꯝꯊꯅꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯌꯨ ꯈꯔ ꯊꯛꯆꯕ ꯃꯥꯅ ꯁꯥ ꯆꯥꯖꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯃꯤ ꯑꯃ ꯌꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯤ ꯑꯗꯣ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯤ ꯑꯗꯣ ꯊꯥꯗꯔꯝꯂꯕ ꯇꯨꯡꯗ ꯃꯍꯥꯛꯁꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯃꯄꯥ ꯑꯁꯤꯗ ꯃꯥꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯄꯨꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯏꯐꯤꯡ ꯐꯤꯡ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯃꯄꯨ ꯑꯁꯦ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯏꯁ ꯇꯣꯝꯕꯤ ꯉꯜꯂꯤꯍꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯅꯗꯤ ꯑꯩ ꯌꯨ ꯊꯛꯄꯒꯤ ꯅꯠꯇꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯃꯝꯅꯔꯤꯕꯅꯤ ꯅꯨꯡꯊꯤꯜꯁꯦ ꯑꯩꯁꯨ ꯍꯣꯇꯦꯜ ꯍꯥꯡꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯃꯈꯣꯏ ꯙꯔꯅꯥ ꯐꯪꯒꯗꯕꯁꯨ ꯃꯥꯜꯂꯤ ꯗꯦꯜꯂꯤ ꯆꯠꯀꯅꯤꯁꯨ ꯍꯥꯏꯅꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯇꯣꯝꯕꯤ ꯆꯃꯝꯅꯈꯤꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯝꯒꯗꯧꯔꯤꯕ ꯋꯥꯗꯨꯕꯨ ꯁꯥꯃꯣꯒꯤ ꯋꯥ ꯅꯠꯇ꯭ꯔꯣ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯉꯟꯅ ꯁꯥꯃꯣ ꯀꯩꯗꯧꯔꯕ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯍꯥꯏ ꯑꯩꯃ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯁꯥꯃꯣꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯆꯤꯡꯗꯨꯝ ꯃꯆꯥ ꯃꯃꯥꯡꯒꯤꯗꯨꯗ ꯍꯥꯠꯂꯒ ꯂꯪꯊꯣꯛꯑꯝꯃꯤꯗꯣ ꯅꯪ ꯈꯪꯗꯕ꯭ꯔꯥꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯇꯣꯝꯕꯤꯁꯦ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯆꯤꯡꯗꯨꯝ ꯃꯆꯥꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯂꯒ ꯂꯪꯊꯣꯛꯂꯝꯃꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯍꯥꯏꯔꯞꯇꯪ ꯅꯤꯡꯁꯤꯡꯂꯨꯕ ꯃꯥꯜꯂꯦ ꯇꯣꯝꯕꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯇꯣꯝꯕꯤꯁꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤꯔꯝꯃꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅꯁꯨ ꯍꯥꯏ ꯁꯥꯃꯣꯁꯦ ꯃꯤꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯥꯏꯗꯕꯅꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯩꯅ ꯍꯣꯇꯦꯜ ꯑꯁꯤ ꯇꯧꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯏ ꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯦꯟꯗꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯕꯅꯤ ꯅꯪꯒꯤꯁꯨ ꯅꯃꯥꯟꯅꯕꯅꯤ ꯅꯪꯒꯤ ꯃꯦꯖꯤꯛꯇꯨ ꯂꯩꯕ ꯃꯇꯝꯗ ꯁꯥꯃꯣꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯥꯏꯅꯤ ꯇꯣꯝꯕꯤꯁꯦ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯍꯟꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯇꯣꯝꯕꯤꯁꯨ ꯀꯞꯅ ꯈꯨꯝꯃꯛꯏ
मान आई मतेंग पांगबने याम नुसिब इमानबने मादि मिंगोंद कायदबने करिगिनो सुनो तोरिसिबो आइदि होजि पाउसे तारा कांद खंगलरे ए करिनो हादना ngasai mana sai khalamba magi magic adu ki maning da I teram kaya adu gori do libdi ngamdana masase thak thak nik pagi mato mada to bi se kaino mato kirami hotel ma puduna makhata na tombi do wa harare asi bakchang do lawroi haduna yumgi missing do kanna kapnari mihato buto haduna lawrari asi bakchang adu di postmortem tonaba amukhana purga chakrabani khangde samose aina khanbada kana amata karimta karaktabra hadna khalli oh miyoy bigi laibak siengo hojiki matamase paisa bu khara parabadi yeknaba ngakta ngari habduni tawrise aina sum chingnabada man handak paisa paikhalakpasida kalakpa yengthiba kana gumba singi kujil thorangsu soidanamaki oigadra khalli arangi numidang karamba matamda oikibanasu akuchu wakhal ta hawdre nangna sidagi chakhiba matungdo adu ikan kanada matamda oira malene tombi hotel ma puri ku washing du tabada amuku sumagi masase charang khurang naba amati ningam daba kaya ama tattana phawri tombi mamit mapi tana mafam masita kuina panthaba tanbadagi makse gari du manakta malakre aduga gari start tawkre khara tharok matamda ngarang numidangda thaudok thokiba thongal mapa aduda ngaktang gari khame masiga thongal mapa sidi samokhui ki thongan na padi nate adubu makhoina puthorlibsidi masidagini lerak mari manga khallaga leibani samokhui na adubu masigi mi hanglaba mi kaya tadaba masigi lerak macha sidagini makhoina thokiba thodok do mahmasidang yaktang khamna tombi se kaplari oh ngara ki numidang thodok do ai ki samogi oram laba aina kari kuma khanglam batarabadi aisu aina ngamdaba mohongda matheng panungani ko adubu aina aigi maruk samogi mateng di pang bagam kidre asumna ngaktang khamdana mase kaplari yamna thuna yumnamna gari tharuga lai makhoi ki thongal maya du yorolba matamna di ngasai ki lalonbi ani duga hek mapa chana thenrure thenaba matamda lalonbi ani duna ngakta khamoni haduna gari du khamalli tombina kadoragi ne nupi man hari nangi gari manungdibu gari hablambano as makha thangbada leiba bora amani do adudi ire kaino khangde ngakchang ngam ngakna terakliba bora duda nate kari hablambono nangbo wadu tabda tombina wa thaduktu khumi ine ngarang numidang waramda makoi mamanglomdagi pakhang macha ani humna ngasi gi program gi ni haduna sa khara hablakpune aisu munna kari mteng haudraba sa singa dugi khara taigi bugum tawkibani ne bora du manglabro aina paisa halachu hanjilage nupiduna khumi mangdabagi wabti nate khara chekhilo haibani ne ado aikoina yumda halakpada paw ma tarisibu chumro nangi namanaba samodo sakhangdaba singna halami haine wadu harakudadi tombise amakasu mapi ira sinta bore khangde ne thajade manga chapmane yamna phaba marupne migi awaba phasana uba ngamba khangma ngamba marupne ayamna pende aisu yam nungaite haramdaga gari do yumna thojile aduga teramba mana kupsilaga thalamba singado chamthoi chamna tombi wakhalasi manglaga dumule tombi khoi ki yumgi miyo singsu samogi pawse tarabani mapa chu chale mama chu chale samogi matangda maramda wari sarare horendi pawa su ngaktang yoruge nangju ngaktang chalu ko hadun hai tombi su chakani hadun hai adubu Siamal or matungda matom to wakhal kaya amning singlaga ningam da bapenda base admo phawri aduga amaksu nongalam dagi matam aduda magi huidona kanna khongkiba kapkiba mana toilet khonga machang matamda oikiba singnaraba thodok singado amaksu tombi se wakhal simon khalum matamda yam nungaramde asibadana magjaki mihat puthok pungam kide samona tombi gi magic manung aduda bora da punsilaga tham matamda matam ado thawai thadribani machin makhong makut punna punsilaga thambane mana matam adu waram gadaba khalum gadaba do numidang khudingi tombi gi magic asigi manungda tamna base tattana horakpani numidang thenglaga tombi gi magic ase
ꯃꯁꯥ ꯃꯇꯣꯝꯇ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ꯫ ꯇꯣꯝꯕꯤ ꯈꯣꯏꯗꯤ ꯇꯨꯝꯅꯈꯤꯕꯅꯤꯅ ꯈꯪꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕꯗ ꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯐꯥꯎꯕ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯝ ꯉꯪꯂꯒ ꯊꯝꯂꯤꯗꯨꯕꯨ? ꯅꯪꯕꯨ ꯒꯥꯔꯤꯗꯨꯕꯨ ꯉꯪꯂꯒ ꯊꯝꯂꯤꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯁꯦ, ꯑꯩꯗꯤ ꯒꯥꯔꯤ ꯉꯪꯗꯦꯅ꯫ ꯀꯔꯝ ꯀꯥꯟꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯨꯅ ꯈꯨꯝꯃꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯄꯨꯡ 12 ꯇꯥꯔꯦ ꯅꯪ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯉꯪꯂꯒ ꯂꯩꯔꯤꯕ꯫ ꯑꯁ, ꯇꯨꯝꯕ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯊꯪꯅꯒ ꯂꯩꯕꯅꯤꯅ ꯇꯨꯝꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯒꯤꯗꯤ ꯒꯥꯔꯤ ꯊꯝꯂꯤꯕꯗꯨꯒ ꯅꯈꯣꯏ ꯌꯨꯝꯒꯗꯤ ꯈꯔ ꯂꯥꯞꯅꯩ꯫ ꯃꯇꯨꯡꯗꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯒꯥꯔꯤꯗꯣ ꯉꯪꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗ ꯇꯣꯝꯕꯤꯁꯦ ꯍꯦꯟꯅ ꯄꯥꯈꯠꯄ ꯅꯠꯇ꯭ꯔꯒ ꯆꯃꯝꯅꯕꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯃꯁꯥꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯁꯨ ꯆꯤꯡꯅꯕ ꯑꯀꯤꯕꯁꯦ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯃꯥꯅ ꯌꯨꯝꯂꯣꯝꯗ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯁꯦ 3ꯂꯛ ꯁꯨꯕ ꯇ꯭ꯔꯤꯞꯅꯤ꯫ ꯃꯁꯤꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯟꯖꯤꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯍꯥꯟꯕ ꯈꯨꯟꯖꯤꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃꯈꯛ, ꯃꯥꯁꯨ ꯈꯨꯟ ꯃꯇꯣꯟ ꯐꯥꯎꯕꯗꯪ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯀꯥꯈꯠꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯃꯥꯡꯒ ꯃꯌꯥꯏꯒꯗꯤ ꯃꯤ ꯊꯜꯂꯕꯅꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯡꯂꯣꯝꯗ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯅꯨꯄꯤ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜ ꯑꯃꯗ ꯀꯔꯤ ꯎꯔꯨꯔꯕꯅꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜꯗꯣ ꯇꯣꯝꯕꯤꯁꯨ ꯇꯥꯏ, ꯃꯌꯥꯏꯗ ꯇꯣꯡꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏ꯫ ꯇꯣꯝꯕꯤꯅ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯒ, ꯏꯅꯦ ꯀꯩꯗꯧꯔꯦ? ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯃꯤꯠ ꯅꯣꯏ, ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯩꯅꯣꯝꯃ ꯁꯨꯝ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯨꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯃꯅꯤꯡꯗꯨ ꯀꯥꯠꯈꯤ꯫ ꯇꯣꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯆꯤꯡꯅꯕ ꯑꯀꯤꯕꯁꯦ ꯑꯗꯨꯃꯛ ꯄꯣꯛꯏ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯇꯝꯅꯔꯕ꯭ꯔꯥꯅꯦ? ꯑꯃꯅꯁꯨ ꯋꯥ ꯑꯃ ꯍꯥꯏ, ꯑꯃꯅꯁꯨ ꯀꯩꯅꯣꯝ ꯍꯦꯛ ꯇꯧ, ꯀꯔꯤꯅꯣ ꯑꯩꯒꯤ ꯒꯥꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯪꯂꯒ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯃꯛ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯃꯛ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯟ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯀꯨꯝꯒꯗꯕ ꯅꯨꯄꯤꯗꯨꯁꯨ ꯀꯨꯝꯍꯜꯂꯝꯃꯤ꯫ ꯀꯨꯝꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤꯗꯨꯅ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯇꯣꯡꯐꯝ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯥꯅ ꯃꯃꯤ ꯁꯥꯃꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯒꯨꯝ ꯇꯧꯕꯗꯒꯤ ꯑꯃꯨꯛꯁꯨ ꯃꯅꯤꯡ ꯐꯠ ꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯆꯠꯂꯛꯏ, ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯔꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯖꯤꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯇꯣꯝꯕꯤꯁꯤ ꯃꯇꯣꯝꯇ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯀꯗꯕꯁꯦ ꯍꯩꯅꯔꯝꯗ꯭ꯔꯦ꯫ ꯑꯁ, ꯃꯤꯁꯤꯡꯁꯤꯅ ꯎꯔꯤꯕ ꯃꯈꯣꯏꯅ ꯄꯥꯈꯠꯄꯒꯨꯝꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗ꯭ꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗ ꯃꯥꯁꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯅꯤꯡꯗꯒꯤ ꯁꯤꯠ ꯑꯗꯣꯝꯗ ꯏꯃꯨ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯐꯝꯕꯒꯤ ꯃꯇꯧ ꯑꯃꯈꯛꯁꯦ ꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯗꯤ ꯇꯣꯝꯕꯤ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯐꯠ ꯂꯩꯊꯣꯛꯈꯤ ꯑꯃꯨꯛꯁꯨ, ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯑꯩꯁꯨ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜꯁꯤ ꯍꯟꯖꯤꯟꯅ ꯈꯜꯂꯕ꯭ꯔꯥꯅꯦ? ꯑꯁ, ꯌꯥꯗ꯭ꯔꯦ, ꯌꯨꯝ ꯆꯠꯇ꯭ꯔꯤꯉꯩ ꯃꯆꯥ ꯑꯃꯇꯪ ꯊꯥꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯈꯨꯟꯗꯣꯜ ꯑꯁꯤꯒꯤ ꯃꯥꯒꯤ ꯒ꯭ꯂꯥꯁ ꯑꯃꯅꯤ ꯊꯛꯐꯝ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯦ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯅꯤ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯛꯂꯤꯕꯅꯤ ꯍꯥꯏꯅ ꯊꯛꯂꯤꯕꯅꯤ, ꯋꯥꯈꯜ ꯑꯁꯤꯗ ꯐꯨꯝꯕꯪꯅꯔꯕꯅꯤ, ꯋꯥꯈꯜ ꯑꯁꯤꯗ ꯂꯩꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯃꯪꯂꯒ ꯍꯤꯗꯥꯛ ꯊꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ, ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪꯕꯨ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯃꯥꯟꯅꯕ ꯁꯥꯃꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯇꯣꯝꯕꯤꯁꯦ ꯑꯗꯨꯝ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯈꯪꯗꯦ, ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ, ꯑꯩ ꯐꯨꯝꯕꯪꯅꯔꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯍꯥꯏ꯫ ꯈꯜꯂꯨꯅꯨꯁꯦ, ꯂꯥꯏꯕꯛꯀ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯎꯁꯦ꯫ ꯃꯦꯖꯤꯛ ꯊꯧꯔꯤꯕ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜꯗꯨ ꯁꯣꯟꯊꯔꯕꯗꯤ, ꯅꯪꯅ ꯋꯥꯈꯜꯗꯨ ꯃꯪꯂꯕꯗꯤ, ꯅꯪꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯅꯪ, ꯑꯩ ꯋꯥꯁꯨ ꯍꯥꯏꯅꯤꯡꯗꯦ, ꯑꯗꯣ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ꯫ ꯑꯁꯨꯝꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯦ ꯒ꯭ꯂꯥꯁ ꯑꯃꯅꯤ ꯑꯃꯨꯛꯁꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯄꯗꯥꯔ ꯑꯃ ꯈꯜꯂꯤꯕꯗꯣ ꯑꯗꯣꯝꯗ ꯃꯥꯅ ꯍꯥꯏꯔꯞꯇꯪ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯄꯗꯥꯔ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯄꯥꯛꯊꯔꯒ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫
Miteng aduga tombi ki michane. Michana bada tombi se mamit noiduna kanana sibo. Hek yeng lobdadi mana uri basakta mase Shamo ki sakta mane. Shamo. Asum na masinde ki tamna shole. Aduga di padar hadok tu ni yeng basakta mase tapna padar adu khumjinki. Masidi ki tombi se hidak chu kitang kik palak baga yamatu na masi hori ki padar adu ki maya tamna sangshilami haidok tu na mapalom da kana thokibano kana leibano haduni yengi. Adubu matam masida mapalom da kana guma amata satte kana guma amata su leibu ude. Tombi se akiba habada pole karino ne ai mitsida uri sibo. Asumna amuk na chalak magi hotel ki kaya taban haduna pashar pirami. Aduga gari adu ki manak lai. Gari tu masi tongkhali. Tongkhalabasu masada akiba singnabse lep ledana phau hengalai. Tunglumdi yengadabsu masi yengba kirare. Tombi shor phuin hole wakal khali. Hoida shirabdi shire. Karigano aina pakiti kirisibo. Kaidogadamuda yengede hadana phat ethoktuna yengi. Magic adu ki mayai thangbada amadi manin lomdi yengi. Karimata leibu ude. To wakal na neba. Shirabanin loramani. Masida tamnaba aina wakal jehina khanbugini. Asumna gari se khara thaudarai. Thaudaraka matamda ngasai thaudok thokiba madug mapa du yorakpada tombi se wakal ama lakmali ngaktang magi gari do khami. Khamduna makoina puthorakiba thongal adu ki machilomda su magi mi eng aduna ngaktang yengi. Asumna Mana yenga leringai matam aduda magi magic adu ki maning thangbase hairak puk nolopagum karigum ithil khara tombi gi masada phau khore. Aduga amuksu yamna wana shiramdai gi mi amakhakna masadu na hebagi khunjelase tombina mamangi magic adu phamna maning lomi gi khunjelado tarami. Khunjelu tabadagi mamai phat athoktuni yengi. Yenga matamdana karimata tawdre. Tomil laikirami. Mafamasi gi akoibase isikuchi. Masidi ki tombi se ai panthar roige yum yo nabi ya mathuna thorge haduna magic ase thauthar ko matamda mahak se khonjel kharadi aduma magic adig manlomdagi lep letana tab hore. Masina mase thawna akibado adum pulai. Makhoi khulasidi nomidangi pung nipan kharabu hen khrabadi chak chana dunu magi yumdagi thokna daba tumna kiba mi ngaktani. Kanaguma sing amanina yu thakthuna lambi ko changna chatpanatana Atai di kana amata thoktrabani. Mana gari thoktrako matamda lambi nakana leiba dukan sing puna lolabani aduga mi pong kanaguma amata su chatrabani. Masigi matam masida magic asigi maning lomda tamnabagi saum khara phanglibase tombi se yumdabu yorabadi haduna akiba khutima singnase tungoi naramlaga adum thoruga lai. Asumna sum thorakpaduna makhoi gi lerek machin dugi bapa do yoshilakadore. Lerek machin du hek yobadagi tombi se gari do haraptang khamdana magic adig maning lomda makse yeningo polo mali hek yengtholubani. Yengthol matamadi magic adig maning da mi yamka phamlibase tombi uri. Aduga maithong aduna nokmi tawduna asom nakanda onthol amadagi phat tombi rom onthorakpani. Onthorakpada tombi ga magi michane saktamase shamo gi saktam chumbali mami shami wana tawi. Masidagi tombi se gari dagi phat kumthai. Aduga ima hanu yana kana lawi. Aduga amukhana phat yengthok matamadi karimata tawde. Masisu aigu wakhalla haduna tombi se phambangnare. Asumna gari se kakhalli aduga amukhana thawraga laktuna mai gari khamam sangoi sida gari do khamjilami. Gari dagi yamathuna tombi kumthai aduga gari dugi laising chu loina muthalami. Muthalaga hek chatke tawu matam sida magi makhutuna pairamba so se khangodana makhara takhirami. Shodo makhara tabadagi nontaduna mana shodo khulli. Shodo mana hek khunna matam sida gari gi lat khudimu singdo loina muthal khrabani. Adugo magic adigi mayai thangda thalama lat ado khaptuna prik ngalai. Aduna ngalakpadagi shodo khuluraga par hangalakpada mayaduna khablakpadagi tombi se kaino mai khabisina haduna makse amuksu magic adugo mayai thangbagi lat ado makutuna paduna amukhana muthalami. Muthalaga mase yamathuna sumanglomda lai. Sumanglomda lakamatamdasu magic ado amakasu mayai thangbi lat ado khapugum dorai.
ꯇꯣꯝꯕꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯦ ꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯗ ꯃꯥꯒꯤ ꯃꯃꯥꯗ ꯀꯔꯤꯃꯠꯇ ꯁꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯣꯝꯇꯅꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯛꯂꯤꯕ꯫ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯦ ꯆꯥꯛ ꯆꯥꯐꯝ ꯊꯛꯐꯝ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯊꯦꯡꯕꯗ ꯑꯁꯣꯝ ꯊꯪꯅꯕ ꯌꯨꯝꯁꯤꯡꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯗꯣ ꯇꯣꯝꯕꯤ ꯉꯁꯤꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤ ꯉꯥꯏꯔꯝꯃꯤ꯫ ꯇꯧꯔꯛꯄꯗ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯨꯡꯇꯨꯝ ꯇꯨꯝꯊꯗꯦ꯫ ꯊꯦꯡꯂꯕ ꯄꯨꯡ 12 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯤꯁꯦ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯣꯝꯕꯤꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯇꯣꯝꯕꯤꯁꯦ ꯇꯞꯅ ꯊꯣꯔꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯪꯒꯣꯏꯗ ꯈꯥꯜꯂꯕ ꯒꯥꯔꯤ ꯑꯁꯤꯅ ꯉꯪꯂꯤꯕꯁꯦ ꯂꯣꯟꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯗꯤ ꯇꯁꯦꯡꯅ ꯎꯔꯔꯦ ꯒꯥꯔꯤ ꯑꯁꯤꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ꯫ ꯃꯁꯤ ꯎꯕꯗꯗꯤ ꯇꯣꯝꯕꯤꯁꯦ ꯑꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯔꯝꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯇꯣꯝꯕꯤꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯂꯤꯕꯁꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯏꯃꯥ ꯄꯥꯕꯨꯡ ꯀꯧꯁꯤꯔꯥ? ꯏꯃꯥ ꯄꯥꯕꯨꯡꯗ ꯀꯧꯔꯒ ꯍꯥꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯁꯦ ꯆꯃꯝꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯃꯥꯡ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯣꯔꯆꯂꯥꯏꯠ ꯑꯃꯒꯤ ꯃꯉꯥꯜ ꯑꯁꯤ ꯇꯣꯝꯕꯤꯅ ꯍꯥꯏꯔꯞ ꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯎꯕꯗꯒꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯍꯥꯏꯗꯅ ꯑꯁꯣꯝ ꯊꯪꯅꯕꯗꯒꯤ ꯃꯤ ꯂꯥꯛꯏ ꯃꯥꯜꯂꯦ꯫ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯔꯒꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯁꯦ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯔꯆꯂꯥꯏꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯌꯥꯅ ꯈꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯠꯇꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯒꯥꯔꯤꯗꯨꯗ ꯃꯥꯅ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯁꯤꯟꯗꯨꯅ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯂꯩꯇꯦꯅꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕ ꯇꯨꯡꯗ ꯇꯣꯝꯕꯤꯈꯣꯏꯒꯤ ꯁꯨꯃꯥꯡ ꯇꯝꯕ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯣꯝꯕꯤꯗꯤ ꯇꯨꯝꯗꯕꯅꯤꯅ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯅꯣꯏꯁꯤꯟꯅꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯦ ꯇꯥꯃꯣ? ꯇꯣꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤ ꯉꯪꯂꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯇꯣꯝꯕꯤꯅ ꯇꯥꯃꯣ ꯑꯩꯗꯤ ꯇꯨꯝꯂꯨꯕꯅꯤ ꯑꯩꯗꯤ ꯉꯪꯗꯦ꯫ ꯅꯆꯤꯟ ꯊꯤꯅꯨꯅꯦ ꯇꯣꯝꯕꯤ ꯒꯥꯔꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯕꯒꯤꯅꯤꯅꯦ ꯑꯩ ꯊꯣꯔꯛꯏꯁꯦ ꯅꯠꯇꯦ ꯑꯗꯨꯗꯤ ꯂꯥꯏ ꯂꯥꯛꯂꯒ ꯇꯧꯔꯗ꯭ꯔꯕ? ꯇꯣꯝꯕꯤ ꯈꯨꯃꯝ ꯈꯪꯗꯦ꯫ ꯇꯥꯃꯣ ꯑꯩꯗꯤ ꯇꯥꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠꯁꯨ ꯇꯧꯗꯦ ꯁꯣꯔꯁꯨ ꯃꯅꯨꯡꯗ ꯂꯩ꯫ ꯇꯥꯃꯣꯒꯤ ꯋꯥꯈꯜꯅ ꯅꯠꯇꯕ꯭ꯔꯕ? ꯇꯣꯝꯕꯤ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯉꯁꯤꯗ ꯅꯠꯇꯦꯅꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯕꯅꯤꯅꯦ ꯅꯪꯕꯨ ꯇꯧꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯦꯖꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯄꯤꯠ ꯀꯥꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯅꯈꯤꯕꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯆꯤꯟ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦꯖꯤꯛ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏ꯫ ꯃꯗꯨꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏꯅꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯉꯛꯄ ꯂꯣꯏꯅꯅ ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯄꯤꯠ ꯀꯥꯞꯁꯤꯜꯂꯤ ꯃꯦꯖꯤꯛ ꯑꯗꯣꯝꯗ꯫ ꯃꯥꯅ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯃꯦꯖꯤꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯃꯨ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯐꯝꯕꯒꯤ ꯃꯇꯧ ꯑꯃꯈꯛꯁꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯅꯨꯄꯥꯁꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯇꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯐꯤꯡꯅ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯤꯠ ꯀꯥꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗꯁꯨ ꯅꯨꯄꯥ ꯑꯗꯨ ꯇꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯋꯥ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯁꯦ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯏꯐꯤꯡꯕꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏ꯫ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯃꯆꯤꯜ ꯑꯗꯣ ꯀꯨꯡꯒꯣꯜ ꯎꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯂꯩꯃꯥꯏꯁꯤꯗ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯀꯧꯊꯣꯛꯇꯨꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯇꯥꯃꯣꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯅꯨꯄꯥ ꯑꯗꯣ ꯁꯤꯕꯗꯤ ꯁꯤꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯈꯤꯕ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤꯕꯗꯨꯅ ꯃꯁꯥꯁꯦ ꯀꯤꯊꯤ ꯀꯤꯔꯨꯝꯒꯤ ꯃꯇꯧ ꯑꯃꯗꯤ ꯇꯧꯈꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯈꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯇꯝ ꯈꯔ ꯑꯁꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯝꯕꯤꯁꯨ
ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯃꯦꯖꯤꯛ ꯑꯁꯦ ꯃꯇꯝ ꯈꯔꯗꯤ ꯊꯧꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯊꯧꯗꯕꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗ ꯃꯄꯥꯗ ꯃꯥꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯔꯤꯃꯠꯇ ꯁꯥꯗ꯭ꯔꯤ꯫ ꯃꯥꯅ ꯊꯧꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯦꯖꯤꯛ ꯊꯧꯕꯁꯨ ꯑꯗꯨꯝ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯂꯝ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤ, ꯃꯦꯖꯤꯛꯁꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯆꯝꯅ ꯃꯦꯖꯤꯛ ꯑꯗꯨ ꯄꯤꯈꯤꯕꯅꯤ, ꯋꯥꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ ꯁꯥꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯝ ꯌꯦꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯟꯖꯤꯜ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯃꯦꯖꯤꯛ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯅꯥꯡ ꯎꯔꯛꯄꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯄꯒꯤ ꯑꯣꯏꯈꯤꯕ꯭ꯔꯥ ꯃꯦꯖꯤꯛ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯈꯔ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯋꯥꯏꯁꯤꯜꯂꯨꯕ ꯇꯥꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯦꯖꯤꯛ ꯑꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯁꯣꯛꯈꯤꯗꯦ꯫ ꯃꯤꯁꯤꯡꯗꯨꯅ ꯀꯔꯝꯅ ꯁꯣꯛꯂꯤꯕ ꯑꯗꯨꯒ ꯃꯦꯖꯤꯛ ꯑꯁꯤꯅ ꯀꯔꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯗ꯭ꯔꯤꯕ ꯃꯁꯤꯁꯨ ꯍꯪꯕ ꯌꯥꯕ ꯆꯃꯝꯅꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯇꯣꯝꯇꯅ ꯃꯁꯤꯒꯤ ꯏꯊꯤꯜ ꯑꯁꯤ ꯐꯥꯎꯕꯅꯤ, ꯃꯇꯣꯝꯇꯅ ꯃꯁꯤꯒꯤ ꯏꯊꯤꯜ ꯑꯁꯤ ꯈꯪꯈꯤꯕꯅꯤ꯫ ꯁꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯡ ꯑꯁꯤꯅ ꯁꯣꯛꯂꯒ ꯃꯦꯖꯤꯛ ꯑꯁꯤꯅ ꯀꯔꯝꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯈꯤꯗ꯭ꯔꯤꯕꯅꯣ ꯁꯤꯁꯨ ꯋꯥꯍꯪꯗꯤ ꯍꯪꯅꯈꯤ꯫ ꯃꯦꯖꯤꯛ ꯑꯁꯤ ꯇꯣꯝꯕꯤꯒꯤ ꯁꯪꯒꯣꯏ ꯑꯁꯤꯗ ꯈꯥꯝꯂꯒ ꯊꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯑꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯀꯌꯥ ꯀꯟꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯗꯨꯝ ꯇꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯇꯩ ꯃꯇꯝꯗ ꯃꯦꯖꯤꯛ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯗ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯕꯁꯦ ꯃꯦꯖꯤꯛ ꯑꯁꯤ ꯇꯝꯅꯔꯦ, ꯃꯦꯖꯤꯛ ꯑꯁꯤ ꯇꯝꯅꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯋꯥ ꯋꯥ ꯂꯥꯎꯗꯨꯅ ꯍꯥꯏꯅꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯝꯕꯤꯗꯤ ꯍꯥꯟꯅꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ, ꯑꯍꯤꯡ ꯊꯦꯡꯂꯒ ꯃꯦꯖꯤꯛ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯇꯣꯝꯕꯤꯁꯨ ꯃꯃꯥ ꯃꯄꯥꯗ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ, ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯈꯪꯗꯕꯗꯒꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯇꯣꯝꯕꯤꯅ ꯇꯥꯛꯊꯣꯛꯇꯕꯅꯤꯅ ꯃꯈꯣꯏꯅ ꯈꯪꯗꯕꯅꯤ꯫ ꯋꯥꯛꯁꯣꯞꯀꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯦꯖꯤꯛ ꯑꯁꯤꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯝꯕ ꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯁ꯭ꯇꯥꯔꯠ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯃꯦꯖꯤꯛ ꯑꯁꯤ ꯊꯝꯕ ꯂꯣꯏꯕ ꯀꯤꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯃꯦꯖꯤꯛ ꯑꯁꯤ ꯌꯣꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯁ꯭ꯇꯥꯔꯠ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯂꯩꯕꯤꯗ꯭ꯔꯦ, ꯌꯣꯟꯕꯁꯨ ꯁꯤꯠꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯅꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯤꯗ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯐꯥꯎꯕ ꯃꯁꯤꯒꯤ ꯃꯦꯖꯤꯛ ꯑꯁꯤ ꯊꯝꯒꯅꯨ, ꯑꯉꯥꯡꯁꯤꯡ ꯀꯤꯅꯔꯦ, ꯑꯉꯥꯡꯁꯤꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯌꯥꯎꯔꯛꯏ꯫ ꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯋꯥ ꯀꯌꯥ ꯑꯃ ꯂꯣꯠꯂꯝꯕ ꯇꯥꯔꯕꯁꯨ ꯋꯥ ꯂꯣꯠꯄ ꯉꯝꯗꯕꯅ ꯉꯁꯤꯗꯤ ꯑꯀꯤ ꯇꯨꯖꯨꯡ ꯀꯌꯥ ꯑꯃ ꯄꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯤꯈꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯁꯥꯃꯣꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯇꯨ ꯆꯨꯡꯉꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯇꯣꯝꯕꯤꯅ ꯄꯥꯈꯠꯆꯕꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ, ꯁꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ, ꯅꯨꯃꯤꯗꯥꯡꯅ ꯃꯁꯥ ꯃꯇꯣꯝꯇ ꯉꯪꯂꯒ ꯂꯩꯔꯔꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ, ꯃꯗꯨꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯦꯖꯤꯛ ꯑꯁꯤ ꯏꯟꯊꯣꯛꯂꯒ ꯊꯝꯈ꯭ꯔꯁꯤ꯫ ꯃꯁꯤꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯉꯥꯡꯇ ꯉꯥꯡꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥ ꯇꯥꯅꯔꯕ ꯇꯨꯡꯗ ꯃꯦꯖꯤꯛ ꯑꯁꯤ ꯃꯈꯣꯏꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯣꯝꯕꯤꯈꯣꯏꯒꯤ ꯂꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯍꯥꯡꯕ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯗꯣ, ꯑꯗꯨꯗ ꯃꯦꯖꯤꯛ ꯑꯗꯨ ꯈꯥꯝꯂꯒ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯍꯥꯡꯕ ꯃꯇꯦꯛ ꯑꯗꯨꯁꯨ ꯇꯣꯝꯕꯤꯈꯣꯏꯒꯤꯅꯤ꯫ ꯑꯗꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯂꯒ ꯊꯝꯈꯤꯕꯗꯒꯤ ꯑꯁꯣꯝꯗ ꯌꯨꯝꯂꯣꯝꯗ ꯂꯩꯀꯥꯏꯔꯣꯝꯗ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯨꯕꯨꯗꯤ ꯇꯝꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯛꯇ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯖꯤꯛ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯤ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯦꯖꯤꯛ ꯑꯁꯤ ꯑꯍꯟꯕꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕꯁꯤꯡꯅ ꯂꯧꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝꯅ ꯅꯣꯡꯈꯥꯡ ꯆꯥꯕꯒꯤ ꯃꯇꯧꯗ ꯃꯦꯖꯤꯛ ꯑꯗꯨꯅ ꯈꯥꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ, ꯇꯣꯝꯕꯤꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦ, ꯂꯧꯕꯨꯛꯁꯤꯗ ꯃꯦꯖꯤꯛ ꯑꯁꯤ ꯑꯗꯨꯝ ꯈꯥꯝꯂꯒ ꯊꯝꯃꯤꯁꯤꯕꯨ ꯊꯧꯔꯒ ꯄꯩꯁꯥ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯁꯦꯝꯕ ꯊꯣꯛꯇꯕꯅꯤꯗ, ꯑꯍꯩꯕ ꯋꯥꯛꯁꯣꯞꯀꯤ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯦꯝꯂꯕꯅꯤ, ꯌꯥꯗ꯭ꯔꯕꯅꯤ꯫ ꯈꯪꯗꯦꯅꯦ, ꯃꯁꯤꯒꯤ ꯃꯦꯖꯤꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯕꯗ ꯇꯝꯅꯩ ꯍꯥꯏꯅꯦ, ꯀꯔꯤꯒꯨꯝꯕꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯍꯥꯏ, ꯁꯦꯝꯕꯗꯅ ꯌꯥꯗꯦ ꯍꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯅꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ꯫ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯇꯣꯝꯕꯤ
मागी इमुंगी ममा मपा नतना अतै कनानसु सामोगी थोकी थौदोसी मतंगदि खंगदे असुमना मैजिक असे मखोइगी लौसी मनाक मक्तदा नोंखांग चादुना अदुमक सिजिनबि यादना अदुमक लेखिरमे असुमना वरिना चोना पुजरकपा वरि मचादा मैजिक ड्राइवर हाइबो वरिसी मतंग असि लोसिनजरे मयामबो अरोइबदा दान खुमन अमुकन खुरुमजरे।